अहानबद मरुइबा पाउखरा थमजगे ऑल मणिपुर वर्किंग जर्नलिस्ट यूनियन आमजू अमदी एडिटर गिल्स मणिपुर EGM अमदी पाउसे सिंग एडिटर सिंग ngarang numitang pung 3 makaida atuba mifam ama phamduna imphal da phongba paukse sing amadi electronic media gi khudakta lepnaba warep lokre hari loinana amju EGM gi atuba mifam ama ngasi Manipur press cup ta yuki pung 10 da pangthoktuna phibam sigi makhata ba khanagani so hari loina makha tarak poin susampur mobile internet numit mangane maga thingchin khre hari ngara numidang weram phongkiba panam pauksiri gi maruebi i pauksin khunga sarga Manipur top channel gi mekeri gi myamna thamjagi ahanbada phamungsa maga yankai leigadaba rims ki critical care block PM Narendra Modi ni ore him tamkhre political dialogue tawduna warration purakna ba angamba thakta khonari minister political dialogue tawduna warration purakna ba tongan ba thakta mifam pangthoktuna angamba thakta honari thengnari ba khudong thiba si soidana loikigeni ngasi aikoina wari ba si tungi mirol gi damaktani tangdu laitaba purakna ba aikoi puna hotnamina si haina CM and Biren na phungdokre wapamasi PM Abim gi makhada Regional Institute of Medical Science RIMS gi phamungsa maga yankai legedaba critical care block sana bigi dama ngasi India gi Prime Minister Narendra Modi na virtual gi kuthangda orek uyum tamba gi thorom na phungdokibani virtual gi kuthangda orek uyum tamba du the Union Minister of Health and Family Welfare Dr. Mansukh Mandavia susarwyakhi Amaramda RIMS ki Jubilee Hall pangthokiba thoram aduda Manipur gi Chief Minister and Beren Union Minister of State for Education and External Affairs Dr. R.K. Ranjan Lok Sabha gi MP Dr. Lorho Forest MLA Case Raghumani RIMS ki Director Professor G. Sunil Kumar Sharma RIMS ki MS Professor and Sanjeev Sarwyakhi Thauram ga mari laidana Chief Minister and Beren hai leba sigi miyeng san Prime Minister Narendra Modi gi lising makhari state sigi damak tongan ba sakhot khong thang kya leptana pekhalakli malem asida sauna saphu pi ki COVID-19 laina laisan ki matamda lamdam sigi miyam gi mathok taba bed amadi oxygen plant kya singba sakhi ngasi nauna phamungsa mag yankhai gi critical care block ama semgana bo honariba sisu yamna maru oi masi punamak PM gi lising makhara pekhalak thabak thoram singnin hiram kudimakta transparency amadi commitment haibisi yamna maru oi maram asina RIMS amadi ana layeng gi lamda lairiba singnasu sapsana pangthokpham thokpa thabak thoram sing pangthokani haibigi thajabale haukiba sai khara sida Manipur gi sakhut khongthangda atuki matik ahong lakri aduba hauji state sida khudong thiba tangkak ama mayuknari masina ahan badin hati aikhoi masel pau phawnu buwatpa amatu oibiki wakhulu leitaba amadi furup kangluk khaki oiba thabak torambana ngasi aikhoina khudong thiba simayuknamini adubu masil loisin ba soidana naigini political dialogue tawduna warration ama purakna ba tuan ba thakta mi pangthoktuna angamba thakta honari aikhoi tungi mirol gi yepa khongthang gi dama khona da bi yaroi maram masina state asida tangdu leitaba purakna ba khona bada aikhoi khudimang na thaudang lawina senasu CM na makhata na phungdokhi amarom dana sanaroi singi numit thoram pangthokre Gujarat National Games the gold medal lorakraba singda lenga ki thabak piragani Chief Minister haukiba sahida Gujarat pangthokiba National Games ta saruk yaduna gold medal phonglakraba sanaroi singda lenga ki thabak piragani haina Manipur gi Chief Minister N Biren laktokre wafam singa si Youth Affairs and Sport Department sinduna Khumalampak Sport Complex ta leiba indoor stadium na pangthokiba sanaroi singi numit Player Day 2024 ki thoramda athoba mithunglen oina saruk yaraduna Chief Minister na phungdokhibani mangna hai Manipur si sport ki lamamani state gi ina khulabi sporting heritage adubu masakhangba madi sagatpaga loinana Players Day hairaga su khangnaba sanaroi singi numit thoramasi pangthokli masagi pithok charaklaba skill yaujaba state gi sanaroi singna mathau taba khulai amadi khudong chaba khudima sungsoi soidana phanganduna makhoi bu pungning thogat pa amadi hena semganaba state lengana kathokpaga loinana paikhaliba thabak thoram sing na hongnana sasinanki makatana Chief Minister na Khumalampak Sport Complex da Mr. Maipak Sports Digitals Experience haina mingthonba training center amas hangdokladuna haikibada ngasi hangdokliba Digitals Experience Center sina sanaroi singna practice tawbada hena khudong chaba piragani loinana kanaguman state asigi mai paklaba sports person singamati makoina phangkiba excitement singi matangda khangning balairabasu center asidagi khangmangam lagani masigi mathakta center asina sports person singi yepa thaurangi dong paikhalakpa lainga ki tuan scheme singi matangdasu miyamda khangangani
Body builder Nongthoma Maipakna body building gi lamda phangkiba achievement sing adu sakhang boina ngasigi center sigi mingthol sipibani aikhoigi ahalaman sing na phangkiba maipak sing adu wa aikoin ikai khumna bu utpa mathau ta heki Lengana Paikaliva, Chief Minister's Sports Persons Livelihood Guarantee Scheme, Kung Ama, Sanabung Ama, Masum, Ate Etop Scheme, Sing Yaun, Sports Persons Singi, Yepataurangi Matana Paladuna Manhai, Sanaroi Singi Punsiki Lambi Pangna Madi, Hingna Bohonabada, Kudong Saba Kia, Pina Vigidama, Nauna Lokotpa Kongtama, Oriba, Sports Person Livelihood Guarantee Scheme Gikana, Visingasi, Launa, Isterasigi Sanaroi Sinda, Apple Toki. Se Minister Hai, Gujarat Amadi Gewara Pangtokiba, Kuntraga Taruk Suba, Madi Kuntraga Tresuba Games, National Games that Manipurgi Mut Sinduna, Medal Laura Kravasan Ruishinda, Masaga Sanabalenga, Kitabak Amam Piragani, Loidana, Nasi Hangdog Liba, Training Center, Si, Matam Gusuna Bamonda, Sempakani, Manipur to one, Bamakalgi Masanasing, National Namadi, International Gitak Sanaba Yam Labasana Ruishing, Putokun Isterasibu India Sport Ki Powerhouse Nihanesu Kangari. Ngasigi ye faraba numida sida state asida leiriba sports person kudimakta harau tayambagi pauzela do piri haiba wafam thamkibaga loinana China gi Hangzhou da pangthokiba taraga mapan suba Asian Games ta silver medal lorokraba wushu sanaroi naurem Roshibina da DSP gi phampiragane hanesu chief minister na makhatana lauthoki Thauranga Mari Lena Youth Affairs and Sport Minister Govidas Konthozana Fundokibada, Sanaroi Singi Numidasi Kumza English Samapan Maudraga Mapana Pangtokiba, Manga Super National Games, Manipuna Pankiba, Puari Oeraba Mai Pakwa, the Ningsing Boina, Say Kudingi February Kungamanga Pangtokani, Hyderabad National Games Adu Manipuna, overall champion Oiduna, Raja Balendra Singha Trophy Lobungam Kibani Heidi. Magna Makatara Duna, Chief Minister N. Beren, Sanakuna Bigilam, the Lauri Taudang, Matanga Takat Pundula Hai, Ahan Batangaki Oina, Kungung Ama, Sanabung Amagi Makada, Isterasigi Mapong Kudimuk Sanabung Humpuram, Semgalagani, Isterasina Sel Tungi Kudong Sadaba, Mayok Nazarabasu, Sanaroi Singi Matautaba Sil, Tengwang, the Legana Pidun Lakli Heb, Tamkibagaloidana, Chief Minister Gimiyang Makada, Isterasida, Sport Kilamda, Makatana, Hena Mai. Paglakigani amadi sanaroi singna lamdam sigi mai purakigani haibigi thajabasu phongdokhi Thorongi manungsana chief minister na tongan masana singda national amadi international gi thakta medal lorokraba sanaroi singda case incentive sing kentokhi loidana state sigi veterans players sing busu taran okhi ngasigi thoramadu na Manipur Handlooms and Handicrafts Corporation Limited ki chairman case ibomsa moirang SCG MLA TS Santi Wangkai ACG MLA TS Arun Kumar, Chief Secretary Dr. Binit Joshi Yauna Lenga officials sing veterans, sport persons sing Tuan Bamasana sing the lady ba co sing amadi sanaroi sing sargaki Atop of Paumana Manipur gi Siptensif Mapung Pana Mutakadabani MTU Mitop khandoktuna makhoigi maramdam da halhandri ngai da Manipur da makalamategi delimitation gi thabak hobi yaroi Myanmar amasung Bangladesh tagi Mitop oina sangsilakpukuki Zauksingna Hausi Manipur gi singi lamsingda sanariba hereditary gi sathang puthangna ningthau oibigi sanabi Sipten Sibasi Kudaktagi Mapung Pana Musatkadabani Haina Mitai Maitai Tribe Union Tadorakwa Sirol Amana Fundorakli Siolasinhai Satnabi Sin Manipur gi singi lamdam singbu Myanmar amasung Bangladesh tagi haijalakpa Mitop singi hingtang pham oiduna samgatuna leiri Malemgi mapam amatada satnadraba democracy gi mayukta yamna dictatorial oiba nungi yuki satnabi ama ngasi phawba satnaduna leiba si khwairi gi lebuk thibani kuki jau singi citizenship ki satnabi asina kanaguma kuki jau singi ningthau amagi masanu pa manga natragana taruk pokpa natragana hena pokpa tarabasu masanu pa kudima sawraklaba yum puraklaba matamda atopa khul amamam semgasaduna ningthau amamam oigadabani haibasini Asiguma satnabi asi ngasi phawba satnaduna leiba maramna singi lamdam pumbada yelhomi nataba mitop miangsa kaya gi khongda pham semgatuna mitop ki isawa ma thokonduna leiri masina mitop singi leibak sagai nizam gi yamlaba lahulup sing semgalaktuna narco terrorism gi sathiba saktamama larokli leba asibu malem gi narco terrorism gi map ta yaholakli Masiguma Tawongs Indiana Sina Tingnavigi geopolitics the phone Sagatuna Lakli. Siptensip Sanabi si Manipur Kundariba Naga Kangup Sing the Lati, Aduga, Ariba Kuki Haidiva, Com Siru, Koireng, Anal Sote, Purum Imol Sing Mushing Lati. Sanabi si Memari English Magasamapan Nifuguni Pana Mutakre.
Mizoram amasum Assam kumza English ngamaga samapan ga yangkhai ga marita muthakre loinana Tripura dana citizenship ki panchayat raj system ontokre Manipur Hill Areas Committee 1967 da citizenship ki sanabi asi muthanana bogore blawi makha tarak pura sa yeshima ki January taraga tarada Manipur Assembly na mapung phanu muthanna bogore blokhi loinana India gi president ek asibu mapung phanu muthatle haiduna kumza English ngamaga samapan ga humfuga tare ki June saisa taraga marida SNPK mapung phaba gazette notification sa yesima ki June kunda thokhi Manipur gi kuki jau singna kunda pa mafam singda mi singa si atuki matik akiba phangna hengalakhi khudam oina kumja English ngamaga samapan ga humfuga mapan dagi kumja English ngani ga kunga humdoi phawda hengalakhi ba khul gi masinga si minau namna taba Imphal West da kunni Imphal East dana nifuga manga Bisnupur dana nifuga mathoi Thobal Kaksing dana nifuga manga ni Nagana namna taba urkhul da taraga mari Senapati da kunga mathoi Tamenglong da kuntrani adubo mapani ga hajilakpu kuki jau singa kundaba Susampura sangaga humpu Kangpokpi da sangaga nifuga ni thoi Tengnopal saniga yangkhai ga nipan Sandel da saniga humpu ga mapan oiduna ka hena mana da mongna khul masing hengalakhi Malem da khwaidagi sawa democracy saliba leba sida hereditary gi dictatorials oiba satnabi singa sigi Malem da Manipur natana laiti khungang dana panchayati raj sing dana district council oina hongdokre hengalakli ba kulma singa sigi lawmi ni hairiba singda khundari ba naga isul inauk singi yumna saijin sayada reiri hengalakli ba mi singa sina soina tarama naga khul kya tan thokre masigi mekla rab khudamdi more amasum kangpokpi da lerama naga gi kulma sing takthokhi ba sini khul sing takthokhi ba sini yelawmi nataba koki jog sing asina est list lana yauksin lai yelawmi oiriba naga singna phangpham thokpa est gi khudong saba punamak su lauri mitai singna phangpham thokpa est gi khudong saba punamak su sahi humdra go humdoi supna munduna lauri ngasidi koki jog sing asina yongna lopu tanogom yelawmi singi mathakta landarak tuna koki homeland natragana zalengam ama semna bikidama khulai paibigi landama yelawmi singi mathakta satarakli lamdam asida NRC satna handuna koki jau singna khundariba lamsingda ihan hana mitop khandokpagi thabak tawgadabani makoida piriba age tagi khudongchaba khudima khudaktagi kakthakadabani yelawmi nataba singna lainga ki khudongchaba lawwa lainga ki loisingna thabak tawusing lawthokadabani hengalakliba mitop singa si khandoktuna makhoigi maramdamda halan khigadabani mitop khandoktuna makhoigi maramdamda halandingaida Manipur makhalamata gi delimitation gi thabak hawbi yaroi lainga asi tokpham tokpa logi ba thabak thongdang sing adu sapsana paikhat lo haina lok asigi sirol sina makha tarakli atop pawmadana naha sing mayai ka sinjak tagi lapthoktuna tinjang gaijang dabu khunai ma ohelasi MSF afaba khunai ma oirakna ba inkhalakli ba naha sing ga asaw thodang lai mayai ka sinjak tagi lapthoktuna tinjang gaijang dabu leiba haibisi khunai sigi Fazaba masakni haina Manipuri Students Federation MSF na haidi ngasi February gi kunga mga sanaroi singi numit Manipur Players Day ga mari leidana MSF na yombu oiduna kumza English ngani ga taraga mapan ne hauna sai khudingi pangthoktuna lakpagum taruk suba Manipur Players Day Invitation Football Championship 2024 gi final match Manipur University gi hockey ground da MSF amasum KSAN gi marakta sanakhiba ga loidana Tribeck ta MSF na mai pakre hari mahairoi lupsing MSF su KSA amasum AIMS na sarugyaduna thasi ki kungo humdoi gi mes asi horakhibane ngasi aroiba numik ki mes asi hawdokpagi thoram Manipur University gi finance officer Professor Elangba Nixon Manipur University gi sport department gi assistant director Dr. CS Pradip Manipur Cricket Association MNCA Lasangthem Ronel Manipur Trophy House gi proprietor Daya Thanauzam Desam gi president Mayengmam Somarjin KSA gi president Thiam Johnson Suki president Ningthauzam Dana Kumar Mite Masu AIMS gi president Oinam Nirkarsana president member Oina Sarugyaki Hari MSF na thadorokpa sirol asina makha taraduna iramdam asigi sanaroi singbu malem gi thakta pukhana bigi wakhalonda MSF na iramdam asigi sanaroi sing matik magun Haisingbugi masat ningsingbu oina sai khudingi sanaroi singi numit ka mari lainana football tournament asi MSF na mahairoi lup manga amaga puna pangthoktuna lakmani naha singna makhoi masana asumba lambida laksana ba madi asangba misa ama oiraknaba thaudang laujagadabani haina yumgi mama mapa mahailoi sang yauna ana lengi lamda lairiba singna su tangai fadabalai
ꯁꯤꯑꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯅ ꯌꯥꯔꯛꯇꯕꯅ MSFꯅ ꯏꯪ ꯀꯨꯝꯖꯥ 2020ꯗꯒꯤ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯀꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄ꯭ꯂꯦꯌꯔ ꯗꯦ ꯊꯧꯔꯝ ꯑꯁꯤꯒꯁꯨ ꯅꯛꯁꯤꯟꯅꯕ ꯌꯥꯝꯅ ꯆꯨꯁꯤꯟꯅꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯂꯨꯞ ꯑꯁꯤꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯗꯤ ꯃꯁꯛ ꯊꯣꯛꯄ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯕ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯇꯨꯅ ꯄꯣꯁꯇꯔ ꯁ꯭ꯇꯤꯀꯔ ꯀꯦꯝꯄꯦꯟ ꯃꯍꯩꯔꯣꯏꯁꯪꯁꯤꯡ ꯄꯥꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤꯡꯗ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟꯁ ꯇꯣꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯃꯤꯅꯥꯔ ꯗꯤꯁꯀꯁꯟ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯨꯞ ꯑꯁꯤꯅꯁꯨ ꯃꯇꯝꯒꯤ ꯁꯨꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯥꯟꯅ ꯁ꯭ꯄꯣꯔꯠꯁꯇ ꯈꯨꯗꯝ ꯑꯣꯏꯅ ꯃꯨꯛꯅꯥ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯨꯕꯤ ꯂꯥꯛꯄꯤ ꯊꯥꯡ ꯇꯥ ꯑꯁꯤꯅꯆꯤꯡꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯄ ꯇꯉꯥꯏꯐꯗꯦ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯌꯦꯜꯍꯧꯃꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤ ꯇꯨꯡꯒꯤꯗꯃꯛ ꯏꯁꯥꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯤꯑꯣꯜ ꯑꯁꯤꯅ ꯊꯝꯂꯛꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯅꯤ ꯃꯈꯣꯏꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ ꯃꯈꯣꯏꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯐꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏꯂꯣꯟ ꯑꯃꯒꯤ ꯁꯛꯇꯝ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏꯐꯗꯦ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯂꯦꯞꯇꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯃꯗꯤ ꯅꯍꯥꯁꯤꯡꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯁꯤꯑꯣꯜ ꯑꯁꯤꯅ ꯊꯝꯂꯛꯂꯤ